ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯔꯃꯨꯛꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯈꯥ ꯂꯧꯕꯤꯔꯁꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯄꯥꯎ ꯑꯃꯃꯨꯛ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯛꯂꯦ꯫ ꯃꯔꯣꯟꯗꯤ ꯑꯁꯤꯅꯤ: ꯉꯁꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯃꯔꯝꯗꯝ ꯃꯔꯩꯀꯥꯏ ꯀꯣꯏꯅ ꯌꯦꯡꯕ ꯆꯠꯄꯗ ꯃꯥꯡꯐꯗ꯭ꯔꯕ ꯃꯟꯇ꯭ꯔ ꯌꯥꯎꯕ ꯃꯁꯥꯗꯒꯤ ꯊꯥꯅꯍꯩꯗ꯭ꯔꯕ ꯂꯤꯛ ꯄꯔꯦꯡ ꯑꯃ ꯃꯐꯝ ꯈꯪꯗꯅ ꯇꯥꯍꯧꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯤꯕꯨ ꯈꯨꯜꯂꯕꯗꯤ ꯈꯨꯗꯛꯇ ꯀꯣꯅꯨꯡꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯕ ꯑꯃꯗꯤ ꯈꯪꯂꯣꯏ ꯎꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯟꯁꯪꯗ ꯀꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯤꯠ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯄꯅꯤ, ꯀꯥꯎꯒꯅꯨ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯂꯤꯛ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯤꯕ ꯉꯝꯕ ꯑꯃꯗꯤ ꯈꯪꯕ ꯂꯥꯛꯄ ꯎꯍꯧꯕ ꯇꯥꯛꯄ ꯉꯝꯕꯗꯁꯨ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯄꯥꯎ ꯄꯤꯔꯤꯕ ꯃꯤꯁꯛꯇꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ, ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯒꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥ ꯊꯥ ꯀꯌꯥ ꯍꯧꯈꯤꯗꯨꯅꯁꯨ ꯂꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯂꯤꯈꯨꯟ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯆꯝꯕ ꯁꯅꯥ ꯑꯣꯏꯔꯕꯗꯤ ꯃꯥꯡꯖꯈꯤꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯅꯤꯡꯊꯧꯅꯤ ꯃꯗꯨꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯖꯕ ꯁꯅꯥꯒꯤ ꯂꯤꯛ ꯀꯣꯛꯊꯣꯡ ꯑꯃ ꯁꯥꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯂꯤꯛꯇꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯐꯥꯎꯕ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯃꯈꯛꯅ ꯖꯟꯇ꯭ꯔꯗ ꯃꯟꯇ꯭ꯔ ꯌꯣꯝꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯎꯀꯟꯅꯤ, ꯃꯁꯥꯗꯒꯤ ꯈꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯆꯦꯠꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯏꯕ ꯄꯥꯟꯖꯤꯅ ꯍꯣꯠꯇꯨꯅ ꯌꯦꯡꯕꯗꯁꯨ ꯑꯁꯦꯡꯕ ꯂꯤꯈꯨꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯐꯪꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯃꯁꯥ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯥ ꯊꯤꯕ ꯄꯣꯛꯅꯔꯦ꯫ ꯁꯣꯝꯗꯅ ꯀꯔꯝ ꯇꯧꯔꯤ? ꯅꯨꯡꯁꯤꯅ ꯈꯨꯟꯈꯤꯕ ꯂꯩ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯇꯥꯍꯧꯏ ꯍꯥꯏꯔꯤꯕ ꯂꯤꯛ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯅ ꯂꯩ ꯈꯨꯟꯈꯤꯕ ꯎꯍꯧꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒꯤ ꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯁꯅꯥ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯝ ꯍꯥꯏꯅ ꯀꯥꯏꯊꯣꯛꯂꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯎꯍꯧꯕꯁꯤꯡꯗꯣ ꯇꯝꯊꯣꯛꯂꯨꯁꯤ, ꯑꯗꯨꯒ ꯃꯗꯨꯗ ꯐꯪꯂꯛꯄ ꯃꯅꯥ ꯑꯗꯣ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡꯗꯨ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯃꯈꯣꯏꯅ ꯎꯍꯧꯕ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯆꯞ ꯃꯥꯟꯅꯅ ꯃꯃꯤꯠꯅ ꯎꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯅ ꯄꯣꯛꯉꯩꯗꯒꯤ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯈꯨꯟꯒꯟꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅꯁꯨ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯄꯥꯎ ꯄꯤꯔꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯇꯝꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯍꯜꯂꯣ꯫ ꯍꯧꯖꯤꯛꯃꯛ ꯅꯨꯡꯁꯤ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯣ ꯚꯔꯥ ꯑꯣꯏꯅꯕ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯊꯥꯗꯣꯛꯂꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯒꯤ ꯈꯨꯗꯛꯇ
ꯅꯨꯡꯁꯤ ꯀꯧꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯄꯒꯤ ꯃꯔꯝ ꯑꯗꯨ ꯑꯁꯤꯅꯤ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯑꯁꯦꯡꯕ ꯈꯨꯟꯗꯕꯅꯤꯅ ꯅꯅꯥꯏ ꯑꯩꯅ ꯁꯅꯥꯒꯤ ꯂꯤꯛꯇꯤ ꯈꯨꯟꯗꯦ, ꯑꯗꯨꯒ ꯅꯅꯥꯏꯅ ꯈꯨꯟꯖꯕꯗꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯅꯥꯆꯣꯝꯂꯩꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏꯅ ꯑꯆꯨꯝꯕꯗꯨ ꯏꯇꯤꯡ ꯇꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯀꯣꯅꯨꯡꯒꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯑꯃꯅ ꯑꯃ ꯍꯥꯏ, ꯑꯃꯅ ꯑꯃ ꯉꯥꯡꯏ, ꯑꯔꯦꯞꯄ ꯑꯃꯠꯇ ꯊꯝꯗꯦ꯫ ꯍꯨꯔꯥꯟꯕꯤꯅꯕꯨ ꯑꯩ ꯍꯨꯔꯥꯜꯂꯤ ꯍꯥꯏꯒꯗ꯭ꯔꯥ? ꯆꯩꯅ ꯐꯪꯂꯕꯗꯗ ꯃꯆꯤꯟ ꯆꯨꯝꯒꯗꯕꯅꯤ꯫ ꯐꯨ ꯆꯩꯌꯨ, ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅ ꯐꯝꯅꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯌꯦꯟ ꯕꯤꯆꯥꯔ ꯍꯩꯕ ꯐꯝꯅꯥꯏꯕ ꯑꯃꯅꯗꯤ ꯅꯨꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯈꯨꯝꯂꯝꯂꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯈꯜꯂꯤ꯫ ꯍꯨꯔꯥꯟꯕꯒ ꯍꯨꯔꯥꯟꯗꯕꯒ ꯃꯥꯏꯊꯣꯡꯗ, ꯐꯤꯚꯝꯗ, ꯈꯣꯟꯖꯦꯜꯗ ꯈꯛ ꯃꯥꯟꯅꯔꯣꯏ꯫ ꯍꯨꯔꯥꯟꯕ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ ꯍꯥꯏꯖꯤꯟꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕꯗꯨꯅ ꯃꯉꯣꯟꯗ ꯄꯛꯇ ꯄꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯃꯥꯔꯨꯕꯗꯒꯤ ꯍꯨꯔꯥꯟꯕ ꯐꯥꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯀꯣ꯫ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯅꯨꯡꯁꯤꯕꯨ ꯁꯅꯥ ꯄꯤꯒꯅꯤ, ꯂꯩꯕꯥꯛꯁꯨ ꯇꯪꯈꯥꯏ ꯑꯃ ꯅꯪꯒꯤ ꯅꯃꯤꯡꯗ ꯄꯥꯟꯒꯅꯤ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯃꯈꯩ ꯄꯤꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯂꯤꯛ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯄꯤꯌꯨ ꯍꯥꯏꯅ꯫ ꯃꯤꯠꯇꯒꯤ ꯄꯤ ꯍꯦꯛ ꯇꯥꯗꯨꯅ ꯅꯨꯡꯁꯤꯗ ꯍꯥꯏꯖꯕ ꯐꯥꯎꯕꯗ ꯅꯥꯆꯣꯝꯂꯩꯅꯤ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯑꯁꯦꯡꯕ ꯍꯥꯏꯖꯕ ꯑꯗꯨ ꯊꯥꯖꯕꯤꯗꯗꯨꯅ ꯅꯨꯡꯁꯤꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯤꯠꯇꯒꯤ ꯃꯄꯤ ꯍꯦꯛ ꯇꯥꯅ ꯅꯨꯡꯁꯤꯅ ꯐꯝꯅꯥꯏꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯈꯨꯟꯖꯕ ꯑꯗꯨꯗꯤ ꯂꯤꯛ ꯅꯠꯇꯦ, ꯅꯥꯆꯣꯝꯂꯩꯅꯤꯀꯣ꯫ ꯀꯔꯤꯒꯨꯝꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯎꯁꯤꯟ ꯑꯣꯏꯅ ꯅꯅꯥꯏꯅ ꯐꯪꯖꯈꯤꯕꯒ ꯌꯥꯔꯕꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯕꯤꯌꯨ, ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯎꯁꯤꯟ ꯑꯣꯏꯖꯒꯦ꯫ ꯅꯨꯡꯁꯤ ꯑꯁꯤ ꯊꯦꯝꯕꯗ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯗꯨꯅ ꯆꯩꯁꯤꯡ ꯃꯁꯤꯡ ꯈꯪꯗꯅ ꯐꯨꯔꯒ ꯍꯥꯏꯗꯣꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯗꯨꯅ ꯆꯩꯅ ꯀꯟꯗꯨꯅ ꯂꯥꯛꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯅꯨꯡꯁꯤꯗꯣ ꯃꯊ꯭ꯋꯥꯏꯒ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯅꯤꯡꯊꯤꯅꯒ ꯄꯤꯖꯗꯕꯅꯦ, ꯃꯥꯅꯁꯨ ꯆꯥꯎ ꯌꯥꯗꯕꯅꯦ꯫ ꯅꯨꯡꯁꯤꯗꯣ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯅꯨꯡꯁꯤꯗꯣ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯏꯔꯥꯠ ꯆꯕꯥꯟ ꯊꯥꯔꯦ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯕꯗꯁꯨ ꯑꯅꯥꯕ ꯑꯗꯣ ꯍꯟꯗꯣꯛꯂꯛꯄꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯅꯨꯡꯁꯤ ꯃꯁꯥꯅ ꯍꯥꯏꯖꯈꯤꯕ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯎꯁꯤꯟ ꯑꯣꯏꯕ ꯌꯥꯔꯕꯗꯤ ꯃꯥꯒꯤꯗꯃꯛ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯆꯨꯝꯒꯗꯧꯔ ꯃꯥꯜꯂꯦ ꯍꯥꯏꯅꯔꯦ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤ ꯅꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯅꯁꯨ ꯈꯟꯅꯈ꯭ꯔꯦꯗꯣ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯌꯥ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯂꯤꯛ ꯑꯗꯨ ꯈꯨꯜꯂꯝꯒꯅꯤꯁꯨ ꯍꯥꯟꯅ ꯊꯥꯖꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯥꯒꯤꯗꯃꯛꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯅꯤ ꯈꯟꯗꯨꯅ ꯌꯥꯅꯤꯡꯗꯅ ꯌꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄ ꯅꯤꯡꯊꯧ ꯇꯥꯒꯗꯧꯔꯦ ꯍꯥꯏꯅ ꯅꯨꯡꯁꯤꯗꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯃꯨꯛꯇ ꯎꯖꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯄꯟꯊꯗꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯀꯧꯔꯨꯗꯨꯅ ꯅꯨꯡꯁꯤꯒ ꯎꯅꯍꯜꯂꯦ꯫ ꯅꯨꯡꯁꯤꯗꯣ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯏꯔꯛꯂꯕꯒꯨꯝ ꯃꯄꯨꯔꯣꯏꯕꯒ ꯍꯦꯛ ꯎꯟꯅꯕꯒ ꯅꯨꯡꯁꯥꯁꯣꯔ ꯈꯪꯄꯤꯛ ꯄꯤꯛꯊꯈ꯭ꯔꯦ꯫ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯨꯞꯆꯤꯜꯂꯛꯏ꯫
ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯌꯥꯎꯔꯛꯏ꯫ ꯎꯏꯁꯤꯜꯂꯨꯔꯕ ꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯂꯒ ꯅꯨꯡꯁꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, "ꯃꯤꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯊꯥꯖꯔꯝꯒꯅꯤ꯫ ꯑꯩꯅ ꯈꯨꯜꯂꯛꯈꯤꯕꯗꯣ ꯂꯤꯛ ꯅꯠꯇꯦ, ꯅꯥꯆꯣꯝꯂꯩꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯁꯦꯡꯕꯗꯣ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯪꯖꯔꯒ ꯅꯨꯡꯁꯤꯗꯣ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫